su oinu nang angau ba malang su oinu nang lingda na layo thau do nungum kau bro ching don da mapai ba lai chil su oinu nang angau ba malang su oinu nang lingda na layo thau do nungum kau bro ching don da pan khai lai tra This is the very, very wonderful chicken. And everyone, beautiful chicken. Chicken is the very, very high. Okay. And everything weekend for me. Kai Thai B is Yo Sayan Bus. Ikai Thai B Yo. कितन खाओ है No! This is my chicken, my channel. Successfully. कितन दिखाओ गए मैम नो संजरगे कई नो ये म खाओ हर खा मैम नो संज अस नंग तंगा खोमी Thank you हम बको खाते नहीं ए नहीं आप तनिया ने सिदे चाबे यानी सेगरामदा सागिदरने थुनो चाना होनबदा तु थाजदरगा येंगु तु सिदे याव येंगु तु अमा चे येंगुबा सिदे म चाबे यानी बा yang sti ए खंगनी मथंग एंग तो गयो Oi, ai Andy, yen kai chakra. कोई तामो मु तौरेन तौरि नंग नुआई नहीं हो नंग Oi, ai Andy, yen kai chakra. तामो सिदा मुबांग तौथोकरे Kimera ba man to sabu to dole ba. Nonga ba de ni ta phaw ba. Mukbang. Wa thi wa rem. Pum de ni ma na ba ni da ga sa ne thanam ba. Nang da ha la ga loi re. Oi, nang gi mukbang lai ni. Ai gi yen do yam thu nu bu thoro. Oi, yam thu thoro. Pha gi na de tholong ne. तामो साउगिनो मि नंगो हमता से तामो साउगिनो बा Oi, ननाउ सि तौददी कमाय हिंदोइनो कमाय लैयो हाय नो बाय ना हबदे oi, hojung ma ne. Ai nai to. Kaung nu ko. Ke ji ni. Hasu sit. Mi lai phone tau se le mi nang bo. As. तामो साउंग नो बसे तामो गिदो येन केजी नि हाय नत्रो Ma ne, yen ke ji ni. से तामो ननाउ पाइ लै मन दबदई तौ ने तामो Si jama si yen ke ji ni ki. माने तामो Si nang ko dal roi. हलनो यारे तामो Sing di sing ko. सेंगे तामो Le mu bang tu thani ni dau si di. Pa sa tang da ya di ni. Ya ba chala ko. Ma kha tang to chal, ma kha tang to chal. चौंगा न लोसन गए न मुई मैम बस आई जी फुदर कदा का माले दुगा या ए माई कोक से जी हेय अस सुमाई सुम लेप्तुना लैबदी यारोइदा अइना हाइगे खलैजे याम कुइरेबा हाइबा ngamdrise यारोइदा येरा नुपानाबु हाइगेदा
ꯀꯩꯅꯣ ꯇꯥꯃꯪꯂꯦꯝꯕꯨꯗ ꯆꯠꯀꯦ ꯇꯧꯕꯅꯦ ꯇꯥꯃꯪꯂꯤ ꯃꯣꯏꯗ ꯑꯗꯨꯗꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯅ ꯌꯦꯡꯅꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯌꯥꯏ ꯅꯨꯡꯉꯥꯏꯔꯤ ꯌꯥꯏ 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 ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯌꯥꯏ ꯌꯥꯏ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦꯗ ꯉꯥꯏꯈꯣ ꯅꯪ ꯉꯥꯎꯔꯕꯣ ꯑꯩ ꯉꯥꯎꯔꯦ ꯀꯩꯒꯤ ꯉꯥꯎꯔꯤꯕ ꯑꯩꯁꯦ ꯁꯨꯝ ꯅꯪꯉꯣꯟꯗ ꯁꯨꯝ ꯀꯩꯅꯣꯝꯃ ꯍꯥꯏꯅꯤꯡꯕ ꯑꯁ ꯌꯥꯔꯦ ꯇꯥꯃꯪꯂꯦ ꯃꯣꯏ ꯊꯣꯡꯒꯥꯜꯗꯣ ꯑꯁꯤ ꯂꯩꯍꯧꯔꯣ ꯇꯨ ꯌꯥꯝ ꯍꯦꯟꯗꯣꯛꯑꯦ ꯑꯗꯨꯗꯤ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯆꯠꯂꯒꯦ ꯏ ꯑꯣ ꯑꯁ ꯇꯥꯃꯪꯂꯦꯝꯕꯒꯤ ꯊꯣꯡꯒꯥꯟꯁꯦ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯊꯥꯡꯇꯣꯛꯑ ꯊꯝꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯌꯦꯡꯉꯨꯅꯦ ꯅꯨꯡꯉꯥꯏꯈꯠꯂꯛꯑ ꯀꯥꯟꯁꯤꯗ ꯄꯦꯜꯂꯤ ꯕꯤꯠꯀ ꯂꯩꯇꯦ ꯍꯟꯗꯛꯇꯤ ꯚꯔꯖꯤꯟꯅ ꯅꯩꯔꯦꯍꯦ ꯀꯥꯏꯗꯅꯣꯗ ꯐ꯭राꯟꯁꯅ ꯅꯩꯗꯣꯏꯅꯤ ꯑꯁ ꯏꯕꯨꯡꯉꯣ ꯔꯣꯅꯥꯜꯗꯣꯗꯤ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯃꯦ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯀꯔꯤꯕ ꯍꯦ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯔꯣꯅꯥꯜꯗꯣ ꯌꯥꯗꯦꯗꯣ ꯀꯅꯥꯅꯣ ꯅꯪꯒꯤ ꯂꯝ ꯀꯩꯕ ꯐ꯭ꯔꯥꯟꯁ ꯅꯪꯒꯤꯗꯤ ꯚꯔꯖꯤꯟ ꯔꯣꯅꯥꯜꯗꯣ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯕ ꯈꯪꯉꯕꯅꯤ ꯀꯩ ꯍꯟꯗꯛꯇꯤ ꯄꯣꯔꯇꯨꯒꯜ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯥꯎꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯦ 115 ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯦꯀꯣꯔꯗꯅꯦ ꯍꯟꯗꯛꯇ ꯊꯝꯈ꯭ꯔꯤꯗꯣ ꯅꯣꯏ ꯇꯤꯚꯤ ꯌꯦꯡꯗ꯭ꯔꯣ ꯐꯦꯁꯕꯨꯛ ꯄꯥꯏꯗ꯭ꯔꯣ ꯏꯟꯁꯇꯥ ꯄꯥꯏꯗ꯭ꯔꯣ ꯀꯌꯥ ꯉꯝꯒꯦ 1 lakh 2 lakh ꯒꯣꯜꯗꯟ ꯕꯨꯠ ꯂꯧꯗꯣꯏꯅꯦ ꯍꯟꯗꯛꯀꯤ ꯋꯥꯔꯜ ꯀꯞꯀꯤ ꯂꯥꯛꯏꯕ ꯀꯥꯎꯟꯇꯤꯡꯒꯤ 2022ꯒꯤ ꯅꯣꯏ ꯀꯌꯥꯕꯨ ꯉꯝꯒꯦ ꯍꯟꯗꯛꯀꯤ 1 lakh 2 lakh 5 lakh ꯆꯒ ꯇꯧꯅꯒꯨꯝꯁꯤ ꯉꯥꯅꯨ ꯑꯣꯏ ꯇꯧꯁꯤ ꯄꯥꯂꯦꯁꯤ ꯆꯥꯕꯒꯤ ꯋꯥꯉꯥꯡꯅꯤ ꯅꯣꯏꯒꯤꯗꯨꯁꯨ ꯑꯗꯣ ꯏꯇꯥꯎ ꯉꯥꯅꯨ ꯍꯥꯏꯁꯤꯁꯨ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯄꯣꯕ ꯑꯊꯣꯏꯕ ꯂꯩꯇꯕꯤ ꯄꯨꯂꯞ ꯆꯥꯕꯤ ꯄꯨꯟꯅ ꯑꯗꯨꯅꯤ ꯒꯨꯗ ꯑꯥꯏꯗꯤꯌꯥ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕ ꯄꯥꯂꯦꯁꯤ ꯆꯥꯕꯒꯤ ꯋꯥꯔꯤꯅꯤ ꯅꯣꯏꯒꯤꯁꯤꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯄꯣꯠ ꯑꯃꯕꯨ ꯋꯥꯈꯜꯅ ꯄꯪꯁꯥ ꯁꯥꯒꯠꯀꯅꯨ ꯇꯞ ꯌꯥꯔꯦ ꯂꯥꯎ ꯋꯥꯊꯤ ꯋꯥꯔꯦꯝ ꯍꯥꯏ 5 lakh 10 lakh ꯑꯉꯝꯕ ꯃꯤꯗꯣ ꯅꯣꯏꯒꯤ ꯄꯨꯁꯜꯂꯣ ꯑꯩꯒ ꯆꯦꯂꯦꯟꯖ ꯔꯣꯅꯥꯜꯗꯣ ꯏꯔꯤꯛ ꯑꯁ ꯅꯪ ꯂꯩꯔꯝꯕꯁꯤ ꯌꯥꯝ ꯐꯔꯦꯍꯦ ꯅꯕꯨꯡ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅꯦ ꯀꯩꯗꯧꯔꯤꯗ ꯑꯝꯊꯣꯛ ꯉꯥꯅꯨ ꯆꯅꯤꯃꯨꯛ ꯂꯣꯏꯕꯅꯦ ꯑꯩꯒꯤ ꯍꯥ ꯀꯥꯝꯃꯦꯍꯦ ꯂꯦꯛ ꯂꯥꯎꯔꯦ ꯃꯀꯣꯛꯇ ꯑꯁꯪꯕ ꯀꯥꯔꯕꯣ ꯀꯥꯔꯦꯍꯦ ꯐꯖꯔꯦꯍꯦ ꯌꯥꯝ ꯋꯥꯡ ꯀꯥꯔꯦ ꯃꯍꯛ ꯍꯛꯏ ꯏꯕꯨꯡ ꯑꯅꯤꯗꯣ ꯊꯥꯔꯛꯑꯒꯦ ꯀꯩꯅꯣꯅꯦ ꯉꯥꯅꯨ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣꯅꯦ ꯑꯗꯨ ꯍꯧꯖꯤꯛ ꯂꯥꯛꯍꯜꯂꯣ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯍꯦ ꯀꯩꯒꯤ ꯃꯤ ꯇꯨꯝꯅꯈ꯭ꯔꯀꯥꯟꯗ ꯗꯥꯅꯤꯡꯊꯣꯏ ꯂꯣꯏꯅ ꯇꯨꯝꯈꯤꯕ ꯃꯇꯝꯗ ꯑꯗꯨꯗ ꯏꯕꯨꯡ ꯑꯅꯤꯗꯣ ꯉꯥꯅꯨ ꯍꯨꯔꯥꯟꯕ ꯊꯥꯔꯛꯇꯣꯏꯅꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯑꯉꯥꯎꯕꯤ ꯅꯕꯨꯡ ꯑꯅꯤꯗꯣ ꯋꯥꯅꯕꯅꯤ ꯑꯩꯅꯗꯤ ꯐ꯭ꯔꯤꯗ ꯉꯥꯅꯨ 10 ꯄꯤꯒꯦꯅ ꯈꯜꯂꯒ ꯌꯥꯝ ꯐꯩꯌꯦ ꯗꯥꯅꯤꯡꯊꯣꯏ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯐ꯭ꯔꯤꯗ ꯄꯤꯗꯣꯏꯅꯣ ꯃꯃꯥꯡ ꯆꯍꯤꯗ ꯉꯥꯅꯨ 10 ꯐ꯭ꯔꯤꯗ ꯄꯤꯍꯧꯗꯗꯅ ꯑꯩꯒꯤ ꯇꯔꯀꯤ 5 ꯈꯛ ꯂꯦꯛ ꯂꯥꯎꯕꯗꯣ ꯌꯥꯎꯈ꯭ꯔꯦꯗꯅ ꯅꯕꯨꯡ ꯑꯅꯤꯅ ꯍꯨꯔꯥꯟꯕꯗ ꯑꯗꯨꯗꯤ ꯐ꯭ꯔꯤꯗ ꯄꯤꯔꯣ ꯑꯗꯨꯅ ꯐꯔꯦ ꯗꯥꯅꯤꯡꯊꯣꯏ ꯑꯗꯣ ꯏꯔꯤꯛ ꯉꯥꯅꯨꯅ ꯉꯥꯅꯨꯒꯤ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯑꯁ ꯅꯤꯡꯊꯤꯖꯩꯗꯣ ꯅꯣꯏꯗ ꯑꯗꯨꯝ ꯂꯥꯛꯏꯕꯣ ꯑꯗꯨꯝ ꯂꯥꯛꯏꯌꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯀꯩꯅꯣꯝꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯋꯥꯈꯟꯁꯦꯀꯣ ꯑꯩꯁꯦꯀꯣ ꯀꯩꯅꯣꯝꯁꯦ ꯑꯩꯒꯤ ꯗꯥꯅꯤꯡꯊꯣꯏ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯀꯣꯛ ꯆꯤꯟꯁꯤꯜꯂꯣ ꯂꯨꯍꯣꯡꯊꯣꯛꯑꯣ ꯑꯗꯨ ꯌꯥꯝ ꯄꯪꯉꯒ ꯑꯃꯨꯛ ꯐꯪꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯝꯃꯣꯏꯕ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯀꯣꯏꯌꯦꯡ ꯏꯟꯅꯔꯛꯀꯅꯤꯀꯣ ꯆꯦꯟꯖꯔꯍꯧꯔꯣ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯒ ꯀꯔꯤ ꯁꯨꯔꯒ ꯀꯔꯤ ꯆꯥꯗꯣꯏꯕ ꯋꯥꯏꯀꯨꯞ ꯄꯤꯖꯔ ꯊꯥꯛ ꯌꯥꯕ꯭ꯔꯣ ꯑꯣꯏꯕ꯭ꯔꯣ ꯑꯗꯨ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯩꯅꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯊꯣꯛ ꯍꯥꯡꯗꯣꯛꯑꯅꯤ ꯅꯤꯡꯊꯧ ꯑꯦꯟ ꯅꯤꯡꯊꯤꯖꯩ ꯑꯦꯟ ꯀꯣꯄꯟ ꯑꯗꯨꯒꯅꯦ ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯩꯅꯦ ꯅꯨꯃꯤꯗꯥꯡ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕꯀꯣ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯄꯪꯊꯥ ꯊꯥꯒꯠꯂꯣ ꯊꯥ ꯑꯃꯒꯤ 50,000 ꯍꯨꯝꯐꯨꯗꯤ ꯑꯗꯨꯝ
ꯂꯥꯛꯑꯗꯕꯅꯦ NN Kopat ꯑꯩꯕꯨꯅꯦ YouTube ꯃꯨꯊꯠꯄꯗꯅꯦ ꯁꯔꯨꯛ ꯌꯥꯍꯟꯒꯦ ꯈꯟꯒꯅꯨ NN Kopangai ꯆꯠꯂꯨ ꯑꯥꯗ ꯚꯥꯏꯔꯁ ꯆꯠꯇꯅ Oi!